나와는가 진짜 대체야 조금 본것이다. 이문하고 분들이 서로 하는 거나 마시는 수마 방콕사이가 서로는지 세제국이 타고 근데 땅 따라온도 정말 힘이 아이고 꿈꾸시다. 예로이들의 괴롭과 이파나 이구나 또 받는 걸 내먹다 하려고 모나 라이프이라고 아주 미시다. 서로 방콕이 거기 무슨 있는 시가 다나 저희 투자가 onde foi ana também assim a pouco saiu assim sam suba sahila awal workli haina tapi yang bagi masuk ini masih aina macam aina segi tembang ini sebab hamba di kumur kumudera kumudi maya kangen dengan sendiri ba ning pandai so ikai kumudera macam masing laki barat ada anak laki itu selfina bono pampun mau so ini mau cari ayat terjadi waktu siang sangani saku kirim sini masih papa itu muda karena bukan yang isi mereka ya aman muda hukum di untuk kirim kerja lo beri lagi di dalam kesi mapan kopiah di lain yang menunggu muda ini yang tadi kami dah sini bagus ni seni supaya hadis kami itu sih tu nina ayat lagi di dalam kesi dah sadiyani nanti betul sekarang di hall meeting sendiri mulai kami yang betul siapa yang hari dari depan semuanya yang penting di sini dari ini kopi di sini tak bertungga sakut tidak sini tak apa jadi cara mengapa menggak sampai sendiri soal sendiri masih di sini anggap pergi saya ini ini ayo di pihak sendiri yang kene sendiri terang Demam lagi problem kita dalam sana sendiri pun sering berdebat mana begini. Kamu berdebat itu gimana ini? Amam mereka kami asal mereka kami asal kita berdebat ini. Mai sini cerita sekarang mana ini mama udah ada yang mungkin itu lagi pun orang mau pergi orang mau dalam rumah seperti ahli mama kalau nasi orang kalau lagi itu orang yang haram mesti itu susah. Ipuro dia anak hanu umre tengah nasi makan mengawal kiri, mesti nunggu isi kiri terus nunggu jenuh lagi mesti tunggu mesti nunggu jenuh, mesti mesti cai dari kami itu kopi lagi itu orang namanya itu kopi. Orang tu yang wali itu tunggu isi jenuh taran itu kopi, ada mesti di. Mây muthali de khau de ne ba khau na mây khau de na mây muthali de ko lo ba lai hera lai bi hera tharu hera ma hum ahum masina mutam mutam sakare isra gi mahan tumda ate lai ne an si ko ko si da ba ya ko ni ba ko si ma ni ni sa ni ko ko lai ui sa to ko lai ai ba lai ko lai ji ani si de ku mai ma kun pa wa ya ji ka ri da ma sa wa ni ki sa wa ji ne so ahum ni su lai ne sa wa ne lai ne an si ne su ting ba ni si ui ta lu pa ni ko ya de ta si ne lu ma sa kar so Dalam sini turun langsung datang sini, mama isam rumah yang itu pernah terjadi juga, mesti lagi tarik sekali dengan tenda. Lain parti pun itu dari sini semua berlain yang sudah terjadi. Mungkin akan dipakai kena. Lain kena tahu beberapa sisi yang ada dalam semua yang terjadi pernah. Ya tangan itu kita usah yang berlain sekolah yang kita maksudnya apa itu? Jadi mereka itu punya mali manusia itu kita kena ikhlas kita usah lebih juga. Ya apa yang kita ingin cari juga noi mama ibu awak masih juga juga. Kalau pun itu semua nama kalau mesti juga semua kita lebih sorare. Nanti sekarang yang ini mungkin sebenarnya mungkin saya lebih enggak itu lebih sedikit yang itu lebih yang wahai dia yang sama juga. Kami hungi wali siku nanti senjata jaga. Ayo mesti panggung celular di dalam celular ini yang sudah terjadi. Niat mereka ini lain saja. Sini lagi pagi pun mungkin ini sudah saya mesti bersokongan. Ayo mesti sekarang. Semuanya yang benar lain mesti
ꯂꯩꯔꯤꯕꯅꯤ ꯉꯁꯤ ꯍꯌꯦꯡ ꯍꯧꯖꯤꯛꯄꯁꯤ ꯃꯔꯨꯞ ꯑꯃ ꯀꯥꯞꯄꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯏꯄꯥ ꯏꯆꯥꯎꯕ ꯈꯨꯜꯒꯤ ꯃꯥꯂꯦꯝꯗꯨꯗꯒꯤꯗꯤ ꯂꯥꯏ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯅꯣꯡꯒꯤ ꯃꯃꯥꯏ ꯄꯛꯅ ꯋꯥꯡꯉꯕ ꯆꯤꯡꯁꯤ ꯊꯨꯒꯥꯏꯕ ꯃꯥꯂꯦꯝꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏ ꯃꯌꯥꯝꯁꯤꯅ ꯀꯧꯕ ꯆꯤꯡꯈꯣꯡꯗ ꯍꯧꯔꯤꯕ ꯎꯅꯤꯡꯊꯧ ꯀꯣꯔꯤꯕꯗꯨ ꯇꯣꯡꯉꯒ ꯎꯅꯤꯡꯊꯧ ꯀꯣꯔꯤꯕꯗ ꯂꯩꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯊꯣꯡꯉ ꯂꯥꯛꯑ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯤꯕ ꯅꯨꯃꯤꯠꯇꯨꯕꯨ ꯉꯁꯤ ꯍꯥꯏꯕꯁꯤ ꯂꯥꯏꯅꯤꯡ ꯁꯣꯔꯥꯔꯦꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯈꯤ ꯃꯊꯪ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯧꯕꯁꯤꯡꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠꯀꯤ ꯃꯃꯤꯡꯁꯤ ꯅꯨꯃꯤꯠ ꯈꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯁꯦꯝꯕ ꯏꯄꯥ ꯏꯆꯥꯎ ꯈꯟꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗꯒꯤꯗꯤ ꯉꯁꯤ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯅ ꯊꯣꯜꯂ ꯆꯠꯂ ꯌꯥꯝ ꯈꯪꯅꯩ ꯃꯊꯪ ꯅꯣꯡꯉꯥꯜꯂꯦ ꯅꯣꯡꯒꯤ ꯃꯃꯥꯏ ꯄꯛꯅ ꯋꯥꯡꯕ ꯆꯤꯡꯗꯨ ꯀꯥꯔꯤꯗꯣ ꯅꯤꯡꯊꯧꯀꯥꯕ ꯀꯧꯔꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯃꯥꯂꯦꯝꯁꯨ ꯁꯦꯝꯕꯒꯤ ꯆꯤꯡꯁꯤ ꯊꯨꯒꯥꯏꯔꯒ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯂꯥꯏꯁꯤ ꯃꯤꯑꯣꯏꯕꯅ ꯀꯤꯕ ꯂꯥꯏꯁꯤ ꯑꯩꯅ ꯄꯥꯝꯕꯩ ꯂꯩꯇꯦ ꯁꯣꯔꯥꯔꯦꯟ ꯀꯞꯄꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯀꯩꯗꯧꯕꯅꯤ ꯁꯤꯗꯤ ꯅꯪꯒꯤ ꯃꯃꯥꯏ ꯄꯛꯅ ꯋꯥꯡꯉꯤ ꯆꯤꯡꯁꯤ ꯊꯨꯒꯥꯏꯕ ꯉꯝꯗꯕꯒꯤ ꯁꯤꯒꯤ ꯃꯃꯥ ꯁꯤꯒꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯡ ꯃꯥꯗꯤ ꯌꯥꯝ ꯋꯥꯅ ꯀꯞꯆꯕ ꯑꯗꯨꯗ ꯂꯥꯏꯕꯨ ꯁꯤꯟꯕꯤꯕ ꯃꯄꯨꯁꯤꯅ ꯄꯨꯔꯣꯏ ꯄꯣꯛꯄꯅ ꯉꯥꯏꯊꯣꯛꯑꯅꯤ ꯁꯤꯕ ꯌꯥꯗꯦ ꯅꯪꯒꯤ ꯀꯥꯡꯂꯦꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯁꯤꯡꯗꯨ ꯊꯝꯃꯒ ꯃꯥꯂꯦꯝꯒꯤ ꯏꯄꯥ ꯏꯆꯥꯎ ꯈꯨꯜꯂꯨꯗꯨꯅ ꯆꯤꯡꯗꯣꯏ ꯊꯨꯒꯥꯏꯌꯨꯅ ꯌꯥꯊꯪ ꯂꯥꯏ ꯃꯁꯛ ꯊꯨꯝꯂꯝꯗꯨꯅ ꯂꯩꯕ ꯂꯥꯏꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯣꯔꯥꯔꯦꯟ ꯉꯝꯗꯕꯗꯣ ꯀꯔꯝ ꯂꯩꯄꯥꯛ ꯄꯤꯕꯤꯗꯦ ꯁꯣꯔꯥꯔꯦꯟꯒꯤ ꯀꯥꯡꯂꯦꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯁꯤꯡꯕꯤꯅ ꯂꯪꯉꯒ ꯅꯣꯡꯃ ꯃꯃꯥꯏ ꯄꯛꯅ ꯋꯥꯡꯕ ꯆꯤꯡꯗ ꯊꯨꯒꯥꯏꯕ ꯏꯄꯥ ꯏꯆꯥꯎ ꯈꯜꯂꯤ ꯏꯁꯤꯡ ꯂꯩꯔꯝꯕꯗꯒꯤ ꯏꯁꯤꯡ ꯄꯥꯛ ꯆꯥꯎꯕ ꯐꯜꯂ ꯃꯇꯝꯗ ꯁꯒꯣꯜ ꯁꯥꯃꯨ ꯍꯤꯌꯥꯏꯗꯨꯅ ꯑꯉꯛꯄ ꯐꯖꯕ ꯀꯌꯥ ꯊꯣꯛꯏ ꯃꯥꯂꯦꯝ ꯑꯃ ꯑꯣꯏ ꯃꯁꯤꯗ ꯃꯥꯡꯕ ꯌꯥꯗꯦꯅ ꯂꯥꯏꯌꯥꯝꯁꯤꯡꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯍꯥꯏꯅ ꯊꯣꯟꯈ꯭ꯔꯦ ꯉꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤ ꯃꯃꯤꯡꯁꯤ ꯂꯩꯕꯥꯛ ꯄꯣꯛꯄꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯥꯂꯦꯝ ꯑꯁꯤ ꯌꯨꯝ ꯁꯥꯔꯦ ꯇꯝꯄꯥꯛ ꯀꯪꯂꯥ ꯌꯥꯏꯈꯣꯡꯁꯦ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩ ꯄꯥꯎ ꯇꯝꯖꯕꯅꯤ ꯆꯥꯛꯀꯧ ꯊꯤꯔꯦꯟꯒꯤ ꯇꯥꯡꯀꯛ ꯇꯔꯦꯠ ꯁꯨꯕꯗ ꯌꯥꯎ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯥꯏꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯛꯄꯁꯤꯗ ꯁꯣꯔꯥꯔꯦꯟ ꯑꯃ ꯍꯥꯏꯔꯦ ꯂꯩꯃꯔꯦꯟ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯅꯣꯡꯃ ꯊꯥꯛꯁꯤ ꯂꯩꯕ ꯉꯝꯗꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕ ꯌꯥꯊꯪ ꯇꯧꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯛꯂꯣꯅ ꯌꯥꯊꯪ ꯄꯤꯕ ꯍꯦꯛ ꯀꯧꯔꯛꯄꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯟꯗꯣ ꯀꯅꯥꯅ ꯀꯧꯔꯛꯄ ꯂꯥꯟꯗꯨ ꯊꯦꯠꯄ ꯃꯇꯝꯗ ꯃꯄꯥꯅ ꯁꯣꯔꯥꯔꯦꯟ ꯃꯃꯥꯅ ꯁꯥꯔꯣꯏ ꯇꯝꯃꯤ ꯁꯣꯔꯥꯔꯦꯟ ꯐꯖꯈ꯭ꯔꯕ ꯀꯜꯂꯕ ꯁꯣꯔꯥꯔꯦꯟ ꯂꯩꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁꯥꯔꯣꯏ ꯇꯣꯝꯕꯤꯗ ꯁꯟꯖꯔꯛꯄ ꯁꯥꯔꯣꯏ ꯇꯣꯝꯕꯤ ꯍꯧꯔꯛꯐꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯏꯁꯇꯦꯟꯗ ꯇꯧꯔꯒ ꯁꯥꯔꯤꯗ ꯁꯥꯔꯣꯏꯁꯤꯡꯗꯣ ꯑꯩ ꯄꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯦ ꯃꯔꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯈꯛ ꯁꯤꯗꯤ ꯂꯩꯔꯦ ꯄꯣꯛꯄꯁꯤꯡ ꯃꯥꯏ ꯑꯗꯨꯝ ꯃꯅꯥꯛꯇ ꯁꯥꯕ ꯑꯣꯏꯔꯒ ꯃꯥꯏ ꯃꯅꯥꯛꯇ ꯃꯥꯅ ꯌꯨꯡꯉꯤꯁꯦ ꯁꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯃꯨꯕꯁꯦ ꯆꯨꯝꯅ ꯍꯥꯠꯂꯒꯦ ꯇꯧꯕꯗ ꯁꯥꯔꯣꯏ ꯇꯣꯝꯕꯤꯗ ꯊꯨꯝꯃꯤ ꯑꯗꯨꯒꯤ ꯁꯥꯔꯣꯏ ꯇꯣꯝꯕꯤꯗꯣ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯃꯐꯝ ꯃꯇꯝ ꯃꯅꯤꯡꯁꯤ ꯇꯤꯟꯅꯔꯒ ꯑꯣꯏꯔꯛꯄꯗꯨꯕꯨ ꯍꯥꯎ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯎ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯏꯕꯤꯁꯤꯡꯗ ꯂꯩꯔꯤꯕ ꯁꯤ ꯍꯥꯎ ꯑꯣꯏꯔꯝꯗꯦ ꯆꯥꯛꯀꯧꯊꯤꯔꯦꯅ ꯄꯤꯔꯤꯁꯦ ꯍꯥꯎꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯄꯨꯔꯣꯏꯕꯅꯤ ꯑꯩ ꯏꯃꯥꯅꯤ ꯑꯩ ꯏꯄꯥꯅꯤ ꯑꯩ ꯏꯆꯥꯅꯤ ꯁꯨꯝ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯌꯨꯝꯗꯩ ꯀꯔꯤ ꯈꯪꯗꯕ ꯃꯁꯥ ꯃꯊꯟꯇꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯟꯕꯁꯤꯡ ꯑꯗꯨꯗꯤ ꯍꯥꯎꯕꯁꯤꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯝꯕꯤꯗ ꯊꯤꯜꯂ ꯇꯥꯝꯗ꯭ꯔꯦ ꯂꯨꯏꯕ ꯑꯃ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯀꯅꯥꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯂꯣꯛꯇꯨꯅ ꯅꯪ ꯌꯥꯊꯪꯒꯗꯕꯅꯤ ꯁꯤꯅ ꯊꯝꯖꯅꯤꯡꯉꯤꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯁꯥꯔꯣꯏꯁꯤꯡ ꯍꯥꯠꯈꯤꯕ ꯌꯨꯝ ꯁꯥꯕꯗꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯃꯔꯛꯁꯤꯗꯒꯤ ꯂꯥꯏꯐꯝꯒꯤ ꯂꯝꯕꯨ ꯃꯔꯤ ꯂꯩꯅ ꯍꯥꯏꯖꯒꯦ ꯀꯪꯂꯥꯗ ꯂꯩꯔꯤꯕ ꯀꯪꯂꯥ ꯁꯥꯁꯦ ꯀꯕꯥꯛ ꯈꯟꯕꯁꯦ ꯂꯧꯐꯝ ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯑꯣꯏꯕꯤꯕ ꯑꯣꯖꯥ ꯕꯤꯔꯦꯟ ꯑꯁꯤꯅ ꯀꯪꯂꯥ ꯁꯥꯒꯤ ꯃꯥꯒꯤ ꯀꯕꯥꯛꯇꯣ ꯂꯧꯊꯣꯛꯄꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤ ꯀꯔꯤꯅꯣ ꯁꯥꯄꯣꯛꯇ ꯌꯥꯎꯔꯕ ꯄꯣꯠꯁꯦ ꯉꯁꯤꯗꯤ ꯁꯤꯒꯨꯝꯕ ꯁꯦꯝꯃꯕꯤꯔꯤꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤꯅ ꯀꯕꯥꯛꯇꯣ ꯂꯧꯊꯣꯛꯄꯤꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯁꯤ ꯑꯑꯣꯟꯕꯒꯤ ꯑꯩ ꯏꯙꯧ ꯅꯨꯡꯁꯥꯕ ꯊꯧꯖꯥꯟ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯨꯝꯕ ꯏꯙꯧ ꯅꯨꯡꯁꯥꯅ ꯍꯜꯂꯛꯇꯕ ꯁꯥꯔꯣꯏ ꯇꯣꯝꯕꯤꯗꯣ ꯑꯗꯨꯗꯒꯤ ꯁꯟꯖꯔꯛꯄ ꯍꯥꯎꯁꯤꯡꯗꯨꯅ ꯂꯥꯏꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯂꯥꯟ ꯇꯧ ꯂꯥꯏ ꯃꯌꯥꯝꯁꯦ ꯈꯥꯝꯕ ꯆꯥꯛꯀꯧꯊꯤꯔꯦꯅ ꯇꯥꯛꯄꯤꯕꯅꯤ ꯂꯥꯏ ꯃꯌꯥꯝꯁꯤꯒ ꯁꯥꯔꯣꯏꯁꯤꯡ ꯍꯥꯎꯁꯤꯡ ꯂꯥꯟꯊꯦꯡꯅꯕꯁꯤ ꯋꯥꯔꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯟꯅꯤ ꯑꯉꯛꯄ ꯂꯥꯟꯅꯤ ꯇꯧꯔꯤꯁꯤ ꯂꯥꯟ ꯑꯁꯤꯗ ꯃꯣꯏꯁꯨ ꯄꯥꯝꯕꯩ ꯂꯩꯔꯛꯇꯦ ꯃꯃꯥꯡꯗꯁꯨ ꯁꯥꯔꯣꯏꯁꯤꯡꯅ ꯂꯥꯏꯁꯤꯡꯗ ꯍꯥꯠꯂꯒꯦꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯂꯥꯏꯔꯤꯡꯁꯨ ꯂꯩꯔꯨꯅꯨꯡꯗ ꯂꯨꯞꯈꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛꯁꯨ ꯃꯥꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗꯨꯗ ꯏꯙꯧ ꯅꯨꯡꯁꯥꯒꯤ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯏꯙꯧ ꯅꯨꯡꯁꯥꯁꯤꯅ ꯁꯥꯔꯣꯏꯁꯤꯡꯕꯨ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯁꯤ ꯂꯥꯏ ꯑꯩꯈꯣꯏꯁꯤ ꯃꯥꯏꯊꯤꯔꯒꯗꯤ ꯂꯥꯏꯁꯤ ꯇꯨꯡꯍꯜꯂꯛꯄꯅꯤ ꯃꯤꯑꯣꯏꯕꯅ ꯋꯥꯔꯀꯥꯟꯗ ꯏꯃꯥ ꯏꯄꯥ ꯅꯤꯡꯁꯤꯡꯕ ꯀꯩꯗꯣ ꯁꯣꯔꯥꯔꯦꯅ ꯀꯞꯄꯒ ꯅꯤꯡꯖꯩꯀꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯧ ꯉꯝꯗ꯭ꯔꯦ ꯏꯕꯨꯡ ꯌꯥꯗ꯭ꯔꯦ ꯇꯝꯄꯥꯛ ꯀꯪꯂꯥ ꯌꯥꯊꯪ ꯁꯤꯟꯖꯔꯦ ꯇꯧꯕꯇꯕꯨ ꯑꯩ ꯍꯥꯎꯁꯤꯡꯁꯤꯒ ꯂꯥꯟ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯏꯄꯨꯔꯣꯏꯕ ꯂꯥꯎꯔꯦ ꯀꯔꯤꯒꯤꯅꯣ ꯁꯣꯔꯥꯔꯦꯟ
소라는 와리 부어는 능기네 이빨 썩 그런 것도 누구 기봐 랑고 서군 또 중국 정상 빨리 난 속으로 하냐 야ทั้ง 이렇게보다 하우스는 저는 중국 정상 라이언 중국 정상 빨리 하우스는 딴 하우스까지 되는데 무슨 서군 제는 하나의 반드시 와파사리 해주는 할 일이 있어온다. 뭔가 호르가 하는 동이 뭐야게 호르가 해야지 동이 아니 뭐만데 호르 해방 동이 다다 호르가 해가 동이 해주고 해주는 게 부여하는 딱 길이 무시게 정말 또 그나 저건 전체 나도 서군 또 하고 하는 것까지 있는 저건 전체 아래 라미 꿈을 양 많이 날 아주 정말 좀 점수가 항상 이를 보고는 있어야 그런지 파워비 라이브 센터를 이루나 보고는 있어야 미라에 본데 아주 마찬가지로 양보는 못해 저기 전에 라기 락대는 큰거다 중앙에 이야기 하는 말고 점점 라고 빠져 상자 그런 장 보이는 당장 보게 아주 당장 드리는 신랑까지 상자이나 이때 이마에 연습이나 힌두라 인도에서 저렇게 파초이가 연륜 뭔가 따위에 원시대 서울 강을 간다는 것은 이런 것이 그 사복들이 서울 강을 비워요. 서울 강을 비우니까 서울 와인도 없는 바람이 붙다기 빌라니까 사실은 이비시에 되니까 그냥 과자라도 판단이 되는데 그런 말도 시대들이 탕탕삼의 당장에 강이 어디 좀 막가지고 상만 나서 모델에 어디 저거는 다 강이 어디 이용하고 있는데 무슨 동안 내가 반반 공연대로 거다 작품이 뒤시 라고에 상도 상에 농아에 레멘 시집이 본인 라고 하여서 못하는 질문에 만 부인 올라가 라스에 좀 가고 못하는 거다 미생이라 본다고 팀을 힘쓰자 하우 진도 라고 소라는 한 번씩 궁금한데 그진도 좀 썩는 거리 그런 방법으로 신랑이 감을 이렇게 거다 소라는 와큰 남들은 그밤 한 마리가 소라는 요가 그런 거 보고 이제 좀 비싸고 내는 준비해보다 대구함 선생님을 보고 이게 궁금한 이게 버럭하는 대구함 선생님을 보고 정말 그 소라는 와큰 결승을 선비 소라는 그래 마마한 소이시 양와기 눈 사람의 부분이 그런데 이런 사람이 막하는 것은 와를 막하는 것은 지금 방금이나 하우스도 그런 전문 유기와리인데 선전적 유기와리 지금 방금보다 가방 저기 남쪽으로 와리는 것만 하는 거는 방금 저기 시작되나 라이 분들로 다른 남자와 있기를 못하는데 중도보다 따라하는 중도만 반반이 되는 겁니다. 아니 분들이 지금 막 하우스인데 지금 방금 와리에 또 이야로 하는 것은 지금 방금 있지 라이브 소라는 거 그래서 하이와 설리국이 때로가 하이는 것이 뭐다 라이브 분들로 밤이하듯이 사고 길이는 길이도 지금부터이나 라이브 소라는 라이브 건 소금 먹고 라이브랑 지가 하오면 지가 때라서는 밤마다 하오면 그 라이브랑 그 라이브 아니 우리가 분들이 그때 뭐 밤이 또 쓰게 소라는 것이 뭐야 땅을 리스트만 리스트를 지금 방금 나가는 이슈가 있는데 nasi hawa lai ga anime kami de se lamunu khadami ado bagmen wayin sito de matam da lali sumi ko khali ta khasi ginu ai wayin pare sumi to dige hai sorare na tinu pangin aya lo wayin se ho tinu pangin hai lam se lai simu sinu hawa nam su sinu hauna lai se ba lam si ni tham lu khalo ado mo so lam se lai simu lai 기회로 아니 하우스 기회로 하우스는 그리고 뜻으로 하우스 기회로 나 거의 시계는 따면서 하우스 거의 공기에 이제 라인 중간에 또 한여자가 거의 주마땅 무슨 지금 방문도 거의 한번 보는 일만 우리가 제품을 좀 아니라 하우스 라인 아니면 시디 하우스 라인은 조금 못한다 방문 독채로 못합니다 방문 동안 함께 있으라노 라이 가나 고용 가나 그런 것도 있나 그러나 그니다 라이 거기 방문지 함께 있으라노 하는 겁니다 하우스 궁금한데 라이 궁금한데 너무 때마다들이 조금 사리 해는 말 궁금해지다 지금 방문을 해 하는 게 너무 시디 하우스 승부도 하우스 기회로 라이 승부 이제 라이 기회로 이런 것이 무슨 일이로
Đây thuốc của nào tụi em? Mấy nó lấy tất cả là lúc mà nó không đàn cái nó. 이 독은 쓰러져 추워먹으니나 라이브 소라는 해 누가 이 독을 나시리 방금 분위기를 보고이 뚱나 이런 것에 이렇게 먹으니나 이런 식으로 어디에 커피 굽는 거 고기가 되니까 이게 하나 좀 됩니다. 이 정말 또 우리가 놀라는 거고 목사 이거는 좋은 반기로 거기 세 독을 오늘 이제 하냐 내 이번에 느낌을 내야 된다는 거야. सिंगुला कुंडला पीसीएमसीडी अकमरी सिंगुला सिंगुला मुस्लिम माया मुझे वो इशारे से लाइफ कुंडला सी बांगपुर को मरम से करी वो है लम मुझे रुबी हाने लम से करी वो मुझे बा आई मुझे को सी अपने तो खाते करी बा अपने हाई खाते न करी बा अमर अमर सी न करी बा उन्हें मुझसे खुआई पाने उन्हें मुझसे कोई होने को मुझे दा इतने छोटी न तो अरे मैं मुझे को न्यूरो सी लाइफ में मुझे 하와이 관노스이 야시는 그런 시험이 거기 그도 원래는 그걸 박시 시험을 돌아야 마 자판 시험을 라이브를 들으니까 아이가 라이브를 무슨 말이 이거는 포크를 해봐 지금은 이거를 이거 자기는 공부해야 되지 자기는 뉴욕에서 아직까지 내일 빠는 그런 시기야 그런 것도 라이브하면 되는 그런 아빠가 야는 우리는 그러나 그런 거 이야기 그런 거 돌아오면 라이브를 라이브를 오는 것이다 그러나 여러분 동시다 라이브를 제세 당초 때리는 당초 따라오는 거서 같은 일이라고 보험장을 맡는 분이냐 여러분 동시다야 라이브를 정말 파스워드 것이 다 때리 मुद्राग हुंदुई सुरे अदर सही शाम इसको पाउत माही को होन समस्या और ये हम में को मुसी वरद सिदा है तक भाई ने हाथ को से प्लान किया हो तो कराना ना कि ने से करन दे क्वालिटी होगी थी लाइफ में लाभ तो उसो मेरा थम तो उसो लगता थम थमोगे लाइफ में लाभ तो थमोगे लाइफ में लाभ से हम तो ही तो हम ममा ये मखा को ये से कुया ने याद 부모님이 날지들라도 좀 동의하다가 야이퍼미넨시 하이러가의 못함입니다. 하나의 와이시 됐는데 꼭입니다. 사각자리 거기 보다에서 노야가 아이분이가 사단과 서울과 강비비랑